ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯀꯛꯋꯥꯛꯆꯤꯡ ꯈꯨꯟꯖꯥꯎꯁꯦ ꯑꯁꯤꯗꯅꯦꯕ ꯆꯪꯉꯛꯄꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯖꯅ ꯐꯨꯜꯐꯤꯜ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯤ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯕꯗꯤ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯈꯜ 7-9 ꯑꯗꯨꯃꯥꯏꯅ ꯊꯥꯏꯌꯦꯕ ꯌꯥꯎꯔꯕ ꯊꯤꯕ ꯌꯥꯎꯗꯕ ꯑꯅꯤꯃꯛ ꯑꯃꯨꯛ ꯊꯤꯗꯦ ꯑꯗꯨꯝ ꯂꯩꯗꯤ ꯂꯧ ꯈꯨꯂꯪ ꯋꯥꯈꯜ ꯃꯌꯥꯝꯗꯤ ꯍꯦꯜꯂꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯁꯤꯗ ꯃꯣꯏ ꯀꯩꯅꯣ ꯃꯤꯁꯨ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕ꯭ꯔꯥ ꯂꯥꯛꯏꯔꯥ ꯌꯦꯡꯕ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏꯗ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯋꯥ ꯑꯃꯅꯤꯇꯪ ꯍꯪꯒꯦꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯗꯥꯏꯗꯒꯤ ꯈꯪꯉꯒ ꯍꯥꯏꯇꯥꯔꯦ ꯎꯔꯒ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯏꯅꯣ ꯏꯟꯁꯇꯥꯗꯩ ꯎꯔ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅꯗꯤ ꯈꯪꯗꯦ ꯏꯅꯝꯃꯅ ꯈꯪꯉꯒ ꯂꯥꯛꯄ ꯏꯅꯝꯃ ꯑꯣꯏꯗꯣꯏꯔꯥ ꯏꯅꯝꯃꯅ ꯍꯥꯏꯔꯒ ꯂꯥꯛꯏꯅꯦꯕ ꯂꯩꯁꯦ ꯂꯩꯒꯦꯅ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯨꯝꯅꯗꯒꯤ ꯌꯦꯡꯕ ꯂꯥꯛꯏꯔꯣ ꯂꯩꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯑꯣ ꯑꯗꯨ ꯀꯩ ꯀꯔꯝꯕ ꯂꯩꯒꯗꯤ ꯂꯩꯕꯤꯒꯦꯅ ꯍꯥꯏꯗꯤ ꯈꯟꯕꯤꯔꯕꯣ ꯂꯩꯗꯣ ꯗꯥꯂꯤꯌꯥ ꯂꯩꯒꯦꯅ ꯍꯥꯏꯌꯦ ꯗꯥꯂꯤꯌꯥ ꯂꯩꯗꯣꯏꯁꯦ ꯍꯥꯏꯗꯤ ꯂꯥꯏꯗ ꯀꯠꯄꯒꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯌꯨꯝꯗ ꯁꯨꯝ ꯊꯝꯕꯒꯤꯔꯣ ꯀꯩꯅꯣ ꯌꯨꯝꯗ ꯒꯝꯂꯥꯗ ꯊꯥꯕꯩ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯂꯩꯅꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯨꯂꯞ ꯄꯨꯔ ꯂꯥꯛꯄ ꯑꯣ ꯏꯆꯦꯗꯤꯕ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅꯀꯣ ꯑꯗꯒꯤ ꯑꯅꯤꯁꯤꯅ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯝ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯔꯥꯡꯒꯊꯣꯡꯗꯩꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯔꯣꯃꯤꯕꯂꯥ ꯀꯧꯋꯦ ꯃꯤꯂꯟꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯃꯥꯗꯣ ꯁꯣꯝꯗ ꯂꯩꯌꯦ ꯑꯝꯇꯪ ꯃꯉꯣꯟꯗ ꯎꯅꯔꯒ ꯆꯪꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯍꯪ ꯑꯃꯅꯤꯇ ꯍꯪꯖꯒꯦ ꯃꯃꯥ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯃꯔꯣꯏ ꯃꯈꯣꯡ ꯌꯥꯜꯂꯤꯅꯦ ꯃꯔꯣꯏ ꯃꯈꯣꯡ ꯌꯥꯜꯂꯤꯅꯦꯕ ꯑꯗꯣ ꯃꯃꯥꯒꯤ ꯏꯆꯥꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯐꯥꯔꯝ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯒꯤ ꯁꯨꯛ ꯆꯥꯎꯕ ꯑꯃ ꯇꯧꯔꯛꯏꯁꯦ ꯃꯃꯥꯗꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯄꯥ ꯑꯩ ꯏꯆꯥꯈꯩ ꯁꯨꯝ ꯍꯣꯠꯅꯗꯅꯀꯣ ꯇꯧꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯁꯨ ꯑꯗꯨꯝ ꯁꯤꯗ ꯐꯥꯔꯝꯁꯤꯗ ꯏꯆꯥꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯒ ꯂꯩꯕꯤꯔꯕ ꯄꯥꯡꯉꯤꯅꯤ ꯄꯨꯂꯞ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯩ ꯂꯩ ꯅꯨꯡ ꯂꯣꯏꯅ ꯁꯨꯅ ꯊꯥꯔꯛꯏ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯂꯣꯏ ꯁꯨꯅ ꯊꯥꯔꯒ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯤꯅꯤ ꯑꯗꯣ ꯃꯃꯥꯒꯤ ꯃꯤꯡꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡ ꯕꯤꯖꯦꯟꯇꯤ ꯀꯧꯋꯦ ꯕꯤꯖꯦꯟꯇꯤ ꯀꯧꯋꯦꯕ ꯏꯆꯥꯁꯦ ꯑꯍꯟꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯍꯟ ꯍꯥꯏꯕꯗꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯂꯣ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯨ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯩꯌꯦꯕꯀꯣ ꯃꯥꯅ ꯑꯃꯨꯛ ꯗꯔꯕꯨꯖ ꯊꯥꯔꯦꯅ ꯑꯃꯨꯛ ꯀꯟꯅ ꯁꯦꯝꯗꯅ ꯁꯥꯗꯅ ꯇꯧꯔꯤ ꯃꯔꯨꯗꯣ ꯑꯩꯈꯣꯏ ꯀꯣꯂꯣꯝ ꯁꯦꯝꯗꯅꯀꯣ ꯇꯧꯔꯤ ꯑꯗꯨꯒ ꯏꯇꯣꯟ ꯇꯣꯝꯕꯤ ꯍꯥꯏꯗꯣꯏꯔꯥ ꯏꯇꯣꯟ ꯇꯣꯝꯕꯤꯅꯤ ꯏꯇꯣꯟ ꯇꯣꯝꯕꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯀꯩꯅꯣ 11 ꯀꯥꯔꯦ 11ꯒꯤ ꯄꯔꯤꯈꯥ ꯄꯤꯈꯔꯦ ꯑꯗꯨꯒ ꯑꯃꯨꯛ 12 ꯀꯥꯔꯛꯀꯗꯣꯏꯅꯤ ꯌꯥꯝ ꯐꯩꯌꯦ ꯃꯃꯥ ꯍꯣꯏꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯃꯔꯨ ꯌꯥꯝ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯄꯤꯕꯁꯨꯀꯣ ꯃꯃꯥ ꯍꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯏꯊꯤꯛꯁ ꯉꯥꯛꯄꯗꯣ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯃꯥ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯗꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯣꯝ ꯑꯩꯈꯣꯏꯅꯅꯦꯀꯣ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯂꯥꯛꯏꯌꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯀꯛꯋꯥꯛꯆꯤꯡ ꯈꯨꯟꯖꯥꯎꯁꯦ ꯑꯁꯤꯗꯅꯦꯕ ꯑꯁꯥꯏꯗ ꯑꯩꯈꯣꯏ ꯍꯔꯥꯎꯕꯨꯡ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗꯨ ꯆꯪꯉ ꯑꯗꯨꯝ ꯂꯩꯔꯦ ꯍꯔꯥꯎꯕꯨꯡꯒꯤ ꯃꯅꯤꯡ ꯃꯤꯅꯤ ꯃꯥꯔꯀꯦꯠ ꯃꯆꯥ ꯑꯃ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨ ꯆꯪꯉꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯐꯥꯔꯝ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯈꯣꯡꯅ ꯆꯠꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯈꯣꯡꯅ ꯆꯠꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯁꯨꯝ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯍꯟꯕꯁꯨ ꯒꯥꯔꯤꯗ ꯑꯗꯨم ꯍꯜꯂꯦ ꯏꯆꯥꯅꯨꯄꯥꯒ ꯑꯗꯨꯝ ꯑꯗꯣ ꯄꯨꯡ ꯀꯌꯥꯗꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯗꯤ ꯍꯜꯂꯦ ꯄꯨꯡꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯑꯗꯨꯝ ꯃꯤ ꯂꯥꯛꯑꯒꯅ ꯈꯔ ꯊꯦꯡꯊꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯈꯔ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯦꯡꯅ ꯑꯗꯨꯝ ꯃꯝꯃꯒ ꯑꯗꯨꯝ ꯍꯟꯕ ꯌꯥꯎꯋꯦ ꯑꯗꯨꯝ ꯊꯕꯛ ꯁꯨꯔ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ
ꯑꯗꯨꯝ ꯃꯝꯃꯒ ꯑꯗꯨꯝ ꯍꯜꯂꯦ ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕꯒꯗꯤ ꯌꯥꯎꯔꯕꯣ ꯅꯨꯄꯤ ꯊꯤꯕ ꯌꯥꯎꯗꯦ ꯑꯅꯤꯃꯛ ꯑꯃꯐꯥꯎ ꯊꯤꯗꯦ ꯊꯤꯗ꯭ꯔꯤꯕ ꯑꯗꯨ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯦ ꯃꯃꯥꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ 2 ꯂꯩꯔꯤꯌꯦ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯂꯣꯏꯅ ꯃꯦꯅꯦꯖ ꯇꯧꯕ ꯃꯦꯅꯦ ꯅꯨꯄꯤ ꯍꯧꯖꯤꯛꯀꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯑꯗꯨꯝ ꯃꯥꯒ ꯃꯣꯏ ꯑꯗꯨꯝ ꯊꯕꯛ ꯑꯗꯨꯝ ꯃꯣꯏ ꯃꯆꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯆꯦ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯃꯣꯏ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯂꯞ ꯑꯗꯨꯝ ꯃꯣꯏꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧ ꯂꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯣꯏꯁꯨ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯏ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯁꯨ ꯄꯨꯂꯞ ꯑꯗꯨꯝ ꯃꯣꯏꯅ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯕ ꯄꯨꯂꯞ ꯑꯗꯨꯝ ꯁꯨꯃꯤꯟꯅꯩ ꯏꯃꯨꯡꯒꯤ ꯑꯗꯨꯝ ꯄꯨꯂꯞ ꯑꯗꯨꯝ ꯁꯨꯃꯤꯟꯅꯔꯦ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯄꯥꯛꯇꯛ ꯆꯥꯎꯇꯛꯅ ꯁꯣꯝꯗꯁꯨ ꯁꯨꯔꯤ ꯁꯣꯝꯗ ꯏꯆꯥꯅꯨꯄꯤꯁꯦ ꯁꯣꯝꯗ ꯕꯣꯀꯣꯂꯤꯡꯒ ꯄꯣꯔꯛꯏ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯑꯂꯨ ꯄꯣꯔꯛꯏꯕ ꯃꯥꯁꯨ ꯑꯁ ꯆꯥꯎꯗꯧꯏ ꯃꯥꯁꯨ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯏ ꯃꯥꯁꯨ ꯑꯗꯣ ꯍꯤꯡꯒꯣꯜꯁꯦ ꯃꯃꯥ ꯍꯣꯏꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯁꯤ ꯍꯤꯡꯒꯣꯜꯁꯦ ꯀꯩꯅꯣ ꯀꯣꯏꯔꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯖꯕꯅꯤꯀꯣ ꯂꯧꯐꯝꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯟꯕ ꯍꯥꯏꯇꯥꯔꯦ ꯂꯧꯁꯥꯟ ꯄꯤꯔꯀꯥꯟꯗ ꯁꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯧꯐꯝ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯑꯁꯤꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯁꯤꯒꯤ ꯍꯧꯗꯣꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯅꯤꯡꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅ ꯍꯧꯗꯣꯛꯄꯅꯦꯕꯀꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯕ 2019-20 ꯑꯗꯨꯋꯥꯏꯗꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯅꯤꯡꯉꯝꯗꯦ ꯍꯥꯏꯕꯗꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯔꯒ ꯄꯥꯝꯕꯤꯗ 40 ꯄꯤ ꯂꯩ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯥꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯥꯈꯠꯂꯝꯕꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯗꯤ ꯃꯊꯪ ꯂꯥꯛꯄꯗꯤꯕꯨ ꯈꯔ ꯃꯥꯅ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯁꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕꯅꯤꯅ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯑꯗꯣ ꯃꯅꯥꯎꯄꯥꯁꯤꯅ ꯄꯨꯔꯥ ꯂꯩ ꯅꯨꯡꯒꯤ ꯊꯥꯔꯛꯄꯁꯤꯗ ꯃꯥꯅ ꯄꯨꯔꯥ ꯐꯩꯒꯥꯛ ꯑꯣꯏꯅ ꯇꯧꯔꯛꯏꯕ ꯃꯥꯅ ꯄꯨꯔꯥ ꯍꯧꯖꯤꯛ ꯃꯥꯏꯄꯨꯅꯔꯦ ꯃꯥꯅ ꯍꯧꯖꯤꯛꯁꯤꯅ ꯄꯨꯔꯥ ꯃꯥꯅ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯁꯦꯟꯊꯨꯝꯁꯦ ꯑꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯃꯥꯡꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯋꯥꯃꯟꯗꯤ ꯑꯗꯨꯝ ꯍꯟꯖꯜꯂꯤ ꯑꯗꯨꯝ ꯏꯆꯥꯅ ꯇꯧꯔꯤꯕ ꯂꯩꯁꯨ ꯑꯗꯨꯝ ꯑꯋꯥꯃꯟ ꯍꯟꯖꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯑꯗꯨꯝ ꯑꯋꯥꯃꯟꯗꯤ ꯑꯗꯨꯝ ꯍꯦꯟꯖꯜꯂꯤ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯦ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯁꯦ ꯇꯧꯔꯛꯑꯕꯅꯤꯅꯀꯣ ꯑꯍꯥꯟꯕ ꯇꯧꯔꯛꯄꯕꯨꯗꯤ ꯌꯥꯝꯅ ꯂꯦꯝꯕ ꯑꯣꯏꯈꯤꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯥꯡꯆꯠ ꯑꯣꯏꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯔꯁꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯁꯨ ꯁꯅꯥꯔꯩ ꯊꯥꯔꯁꯨ ꯆꯥꯡꯆꯠ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯑꯣꯏ ꯇꯧꯔꯛꯄꯅꯤꯅꯀꯣ ꯐꯪꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝ ꯍꯟꯊꯩ ꯑꯗꯨꯒ ꯑꯋꯥꯃꯟꯗꯤ ꯑꯗꯨꯝ ꯍꯟꯖꯜꯂꯦ ꯑꯋꯥꯃꯟꯗꯤ ꯍꯟꯖꯜꯂꯦ ꯆꯪꯈꯤꯕꯗꯤ ꯑꯗꯨꯝ ꯍꯟꯖꯜꯂꯦ ꯑꯋꯥꯃꯟꯗꯤ ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯣꯡꯕꯗꯤ ꯅꯠꯇꯦꯕ ꯌꯥꯝꯅ ꯇꯣꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯦꯠ ꯅꯣꯏ ꯆꯪꯉꯛꯄꯗꯁꯨ ꯃꯊꯪꯁꯨ ꯎꯔꯝꯒꯅꯤ ꯑꯗꯩ ꯁꯅꯥꯔꯩ ꯊꯥꯕ ꯈꯣꯠꯄꯁꯨ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅꯀꯣ ꯑꯍꯥꯟꯕ ꯊꯥꯕꯗꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯣꯠꯅꯕ ꯍꯥꯏꯗꯤꯀꯣ ꯍꯣꯠꯅꯕ ꯀꯟꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯃꯥ ꯍꯣꯏꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯤꯂꯟꯒꯤ ꯄꯄꯥꯒ ꯑꯝꯇꯪ ꯎꯅꯔꯒ ꯃꯥꯒꯤ ꯀꯩꯀꯩ ꯃꯣꯠꯇꯣ ꯑꯝꯇꯪ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯁꯤꯗ ꯂꯩꯔꯤꯁꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯐꯥꯝꯅꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅꯁꯨ ꯎꯑꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯐꯥꯝꯁꯦ ꯇꯧꯔꯛꯄꯗ ꯆꯍꯤ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯔꯒꯦ ꯆꯍꯤ ꯍꯟꯗꯛꯀ 5 ꯁꯨꯔꯝꯃꯅꯤ ꯆꯍꯤ 5 ꯑꯗꯨꯗꯤ ꯀꯨꯏꯔꯦꯅꯦꯀꯣ ꯀꯨꯏꯔꯦ 1920 ꯑꯗꯨꯋꯥꯏ ꯇꯧꯈꯤꯕꯅꯦ ꯀꯣꯔꯣꯅꯥ ꯑꯍꯥꯟꯕ ꯂꯥꯛꯄꯩꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯥꯝꯁꯦ ꯃꯦꯟ ꯑꯣꯏꯅ ꯄꯥꯕꯨꯡꯅ ꯇꯧꯕꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯂꯟꯁꯨ ꯑꯗꯨꯝ ꯄꯥꯡꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯄꯥꯡꯉꯦ ꯃꯦꯟ ꯑꯣꯏꯅꯕꯨꯗꯤ ꯑꯩꯅ ꯊꯕꯛ ꯉꯥꯡꯒꯅꯕꯨꯗꯤ ꯑꯩꯅ ꯇꯧꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯍꯜꯂꯦ ꯄꯣꯠ ꯆꯥꯔ ꯀꯩꯅꯣ ꯇꯤꯟ ꯑꯗꯒꯤ ꯃꯔꯆꯤꯡ ꯇꯧꯕ ꯀꯩꯗꯧꯕꯗ ꯃꯣꯏꯒꯤ ꯁꯔꯨꯛ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯑꯇꯩ ꯊꯕꯛ ꯃꯀꯨꯞ ꯃꯇꯥꯁꯤꯡꯅ ꯑꯩꯅ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯔꯦ ꯑꯗꯨꯝ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯦ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯩꯄꯥꯛ ꯀꯧꯋꯦ ꯃꯥꯏꯄꯥꯛ ꯃꯥꯏꯁꯨ ꯄꯥꯛꯑꯦꯀꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯐꯥꯔꯝꯁꯦ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯄꯥꯕꯨꯡꯁꯦ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯅꯕꯨꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦꯕꯀோ ꯆꯠꯄ ꯍꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯣ ꯋꯥꯈꯜꯁꯦ ꯌꯨꯝꯗ ꯍꯟꯕꯒ ꯁꯤꯗ ꯂꯩꯕꯒꯁꯦ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯅꯨꯡꯉꯥꯏꯕꯗꯤ ꯂꯧꯕꯨꯛꯇ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗꯤ ꯂꯩꯇ ꯌꯥꯗꯕ ꯀꯥꯕ ꯋꯥꯅꯦꯕ ꯂꯧꯕꯨꯛꯇ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅꯤ ꯌꯨꯝꯗ ꯂꯩꯔꯗꯤ ꯂꯧꯕꯨꯛꯇ ꯂꯩꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯑꯗꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯨꯝ ꯀꯩꯗꯣ ꯂꯩꯕꯁꯦ ꯁꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯃꯥꯁꯦ ꯊꯨꯝꯃꯤꯗꯅ ꯃꯥꯁꯦ ꯇꯤꯟꯅꯒꯨꯝꯕ ꯍꯥꯏꯗꯤ ꯀꯛꯆꯦꯡꯅꯒꯨꯝꯕꯒꯗꯤ ꯀꯛꯆꯦꯡꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯂꯩꯇꯦ ꯇꯤꯟ ꯃꯣꯏꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯋꯥꯍꯤꯛ ꯑꯦꯐꯤꯠ ꯍꯥꯏꯁꯦ ꯃꯥꯏꯠꯀꯨꯝꯕ ꯊ꯭ꯔꯤꯞꯀꯨꯝꯕ ꯃꯤꯠꯅꯗꯤ ꯎꯉꯝꯗꯕ ꯄꯣꯠꯁꯦ ꯃꯣꯏꯁꯤꯅ ꯑꯌꯥꯝꯕ ꯂꯣꯏ ꯇꯥꯒꯜꯂꯦꯕ ꯑꯗꯨꯒ ꯇꯦꯇꯩ ꯇꯤꯟꯗꯤ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨꯝꯕꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯑꯗꯣ ꯍꯤꯗꯥꯛꯁꯦ
ꯇꯤꯟ ꯍꯤꯗꯥꯛꯀꯨꯝꯕꯒꯗꯤ ꯆꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ? ꯇꯤꯜ ꯍꯤꯗꯥꯛꯇꯤ ꯇꯤꯟꯒꯤꯗꯤ ꯀꯌꯥ ꯇꯥꯗꯦ ꯑꯗꯨ ꯋꯥꯍꯤꯛꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗꯤ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯀꯤꯂꯔ ꯀꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯀꯩꯅꯣ ꯂꯩꯕꯅꯦꯕ 707 ꯑꯗꯨꯝꯕ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯝꯕꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯌꯣꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯠꯇ ꯐꯪꯕꯁꯦ ꯍꯥꯏꯇꯥꯔꯦ ꯆꯣꯏꯅ ꯌꯣꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠꯇ ꯃꯃꯤꯡꯒ ꯊꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯜ ꯇꯧꯔꯒ ꯄꯦꯀꯦꯠ ꯑꯣꯏꯅ ꯁꯥꯔ ꯌꯣꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯄꯦꯀꯦꯠꯇꯁꯨ ꯌꯣꯜꯂꯦ ꯑꯗꯒꯤ ꯀꯤꯂꯣ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯌꯣꯜꯂꯦ ꯑꯗꯩ ꯄꯨꯟꯅ ꯃꯣꯏꯅ ꯀꯤꯂꯣ 10 ꯂꯧꯕ 10 ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯂꯞ ꯄꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯃꯥꯏ ꯃꯇꯥꯡ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯣꯝꯗꯒꯤ ꯄꯦꯀꯦꯠ ꯑꯣꯏꯅ ꯐꯦꯛꯇꯔꯤꯒꯤ ꯇꯥꯏꯞꯇ ꯁꯥꯔꯒꯗꯤ ꯌꯣꯟꯗꯦꯕ? ꯌꯣꯜꯂꯦ ꯑꯗꯨꯁꯨ ꯌꯣꯜꯂꯦ ꯃꯣꯏꯅ ꯂꯧꯍꯧꯗꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯀꯤꯡ ꯁꯥꯔꯒ ꯑꯃꯨꯛ ꯄꯤꯖꯕ ꯃꯣꯏꯗ ꯑꯗꯨꯗꯤ ꯌꯥꯝ ꯐꯅꯁꯨ ꯎꯏꯌꯦꯕꯀꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯁꯤꯁꯦ ꯈꯔ ꯈꯔ ꯉꯥꯡꯕ ꯍꯧꯔꯛꯏꯗꯅ ꯁꯤꯁꯦ ꯑꯁꯪꯕꯅꯗꯤ ꯍꯦꯟꯅ ꯎꯏꯌꯦꯕ ꯎꯕ ꯃꯇꯝꯗ ꯑꯃ ꯂꯣꯏꯔ ꯃꯄꯥꯟ ꯁꯥꯔꯤꯁꯤꯡꯁꯦ ꯁꯤ ꯂꯣꯏꯅ ꯍꯩ ꯑꯣꯏꯕꯁꯤ ꯌꯥꯝ ꯊꯨꯏ ꯃꯣꯏꯗꯤ ꯑꯣꯡꯂꯤ 1 weekꯇ ꯑꯗꯨꯝ ꯄꯥꯟꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯨꯜꯂꯛꯀꯅꯤ ꯁꯥ ꯂꯧꯅꯩꯗ ꯌꯥꯝ ꯊꯨꯏꯌꯦ ꯃꯣꯏꯁꯦ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯃꯨꯟꯗꯣꯏꯔꯕ ꯁꯤꯁꯦ? ꯑꯇꯩ ꯃꯨꯜꯂꯤ ꯍꯧꯖꯤꯛ ꯈꯔ ꯉꯥꯡꯉꯤꯁꯦ ꯁꯤꯅ ꯍꯌꯦꯡ ꯄꯨꯡ ꯉꯥꯡꯉꯅꯤ ꯑꯗꯩ ꯈꯔ ꯄꯤꯛꯏꯁꯤꯡꯁꯦ ꯁꯤꯅ ꯍꯞꯇꯥ ꯑꯃ ꯐꯥꯔꯤꯉꯩꯗ ꯃꯨꯜꯂꯛꯑꯅꯤ ꯂꯣꯏꯅ ꯑꯗꯩ ꯃꯄꯥꯟꯃꯨꯛ ꯁꯥꯒꯠꯂꯛꯀꯅꯤ ꯁꯥꯔꯤꯁꯤꯡꯁꯦ ꯁꯤꯅ ꯑꯃꯨꯛ ꯊꯨꯅ ꯍꯩ ꯑꯣꯏꯌꯦꯕ ꯈꯣꯏꯁꯨ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯁꯥꯒꯠꯂꯛꯑꯕꯅꯤꯅꯕ ꯍꯥꯟꯅ ꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯈꯔ ꯑꯣꯏꯕ ꯋꯥꯠꯂꯦꯕ ꯍꯧꯖꯤꯛ ꯈꯣꯏ ꯂꯥꯛꯑꯕꯅꯤꯅ ꯌꯥꯝ ꯑꯣꯏꯌꯦ ꯑꯗꯨꯁꯤ ꯄꯥꯕꯨꯡꯅ ꯈꯨꯟꯃꯛꯅ ꯊꯥꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯀꯌꯥꯃꯨꯛꯀꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯋꯦ? ꯆꯥꯕꯗꯤ ꯁꯨꯝ ꯑꯃꯃꯅꯤ ꯁꯨꯝ ꯆꯥꯏ ꯁꯨꯝ ꯍꯛꯆꯥꯡꯁꯤ ꯐꯩ ꯍꯥꯏꯕ ꯆꯥꯕ ꯑꯃꯃꯅꯤ ꯆꯥꯏ ꯆꯥꯔꯝꯅꯤꯅꯁꯨ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯊꯥꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯁꯣꯝꯒꯤ ꯀꯩꯅꯣꯁꯤ ꯃꯈꯥꯒꯤꯁꯦ ꯍꯣꯏ ꯑꯁꯤꯁꯨ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯣꯏꯗꯣꯏꯔꯣ? ꯁꯤꯒꯤ ꯃꯈꯥꯒꯤꯗ꯭ꯔꯣ? ꯅꯠꯇꯦ ꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯁꯦ ꯁꯤꯗꯤ ꯑꯂꯨ ꯊꯥꯕꯅꯤ ꯑꯂꯨ ꯍꯥꯟꯅ ꯑꯃꯨꯛ ꯇꯥ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯊꯥꯕꯅꯤ ꯑꯂꯨ ꯑꯂꯨ ꯑꯕꯦꯖꯥꯕꯤꯗꯣ ꯍꯥꯟꯅꯁꯨ ꯇꯥꯜ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯥꯕ ꯑꯗꯨꯅ ꯆꯥꯅꯕꯒꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯣꯟꯅꯕ ꯑꯩꯈꯣꯏ ꯂꯣꯏ ꯆꯥ ꯉꯝꯄꯣꯠꯇꯦꯗ ꯌꯣꯟꯕ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯌꯣꯟꯅꯕꯩꯅꯦꯕ ꯑꯁꯣꯝ ꯅꯥꯀꯟꯗꯤ ꯀꯩ ꯊꯥꯕꯤꯔꯤꯒꯦ? ꯑꯁꯤ ꯗꯔꯕꯨꯖ ꯀꯩꯀꯩ ꯃꯣꯏ ꯊꯥꯅꯕꯅ ꯑꯗꯒꯤ ꯑꯁꯤꯗ ꯃꯈꯥꯗ ꯍꯩꯂꯛꯏꯁꯤꯅ ꯑꯁꯤꯗ ꯃꯣꯔꯣꯛ ꯀꯦꯞꯁꯤꯀꯝ ꯑꯗꯒꯤ ꯀꯩꯅꯣ ꯃꯥꯏꯀꯣ ꯑꯗꯨꯝꯕ ꯃꯣꯔꯣꯛ ꯊꯥꯅꯦꯅ ꯇꯧꯋꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯈꯔ ꯃꯤꯛꯁꯀꯤ ꯇꯥꯏꯞꯅꯦꯕꯀꯣ? ꯃꯤꯛꯁꯀꯤ ꯇꯥꯏꯞ ꯄꯣꯠꯁꯦ ꯂꯣꯏ ꯍꯥꯏꯗꯤ ꯆꯥꯅꯕ ꯉꯥꯛꯇ ꯀꯩꯅꯣ ꯅꯠꯇꯗꯤ ꯌꯥꯗꯦꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯃꯤ ꯄꯣꯡ ꯂꯥꯛꯄ ꯂꯩꯕ ꯈꯣꯠꯄ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯆꯥꯕꯒꯤ ꯍꯩ ꯉꯥꯛꯇ ꯇꯧꯕꯁꯨ ꯌꯥꯗꯦꯕ ꯑꯃꯨꯛ ꯃꯈꯟ ꯃꯌꯥꯝ ꯃꯇꯝꯒꯤ ꯗꯔꯕꯨꯖ ꯃꯇꯝꯗꯅ ꯗꯔꯕꯨꯖ ꯀꯣꯕꯤ ꯃꯇꯝꯗꯅ ꯀꯣꯕꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯃꯇꯝꯗꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯗꯨꯃꯥꯏꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯁꯦ? ꯏꯁꯤꯡ ꯆꯥꯏꯕꯗꯤ ꯑꯌꯥꯝꯕ ꯗ꯭ꯔꯤꯞ ꯂꯥꯏꯟꯗ ꯂꯣꯏ ꯇꯧꯔꯦ ꯑꯗꯨꯅꯕꯨ ꯏꯁꯤꯡ ꯈꯥꯡꯉꯝꯃꯅꯦ ꯑꯗꯨꯗꯤ ꯄꯥꯛꯊꯥ ꯊꯥꯖꯟꯕꯁꯨ ꯃꯣꯏꯁꯤ ꯂꯩꯕꯥꯛ ꯐꯝꯖꯤꯜꯂꯦꯕ ꯍꯦꯛꯇ ꯗ꯭ꯔꯤꯞꯇ ꯊꯥꯔꯛꯄꯁꯤꯗꯤ ꯏꯁꯤꯡꯁꯤ ꯈꯤꯇꯪ ꯁꯤꯗꯤ ꯀꯣꯝꯃꯦꯕ ꯌꯥꯝꯅ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯐꯨꯝꯃꯤꯅꯦꯕꯀꯣ? ꯃꯅꯨꯡꯗ ꯄꯥꯏꯞ ꯑꯅꯤ ꯌꯥꯎꯔꯤ ꯁꯤꯒꯤ ꯁꯦꯝꯕꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯂꯝ ꯁꯦꯝꯕꯁꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯂꯣꯏ ꯇꯧꯕꯤꯔꯤꯔꯣ? ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯔꯦ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯃꯣꯏ ꯃꯤ ꯂꯥꯛꯑ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏ ꯍꯩꯔꯦꯗ ꯂꯣꯏꯅ ꯍꯥꯟꯅꯅ ꯃꯤ ꯂꯥꯛꯑꯒ ꯇꯧꯔꯝꯕ? ꯍꯥꯟꯅ ꯃꯤ ꯂꯥꯛꯑꯒ ꯃꯣꯏ ꯄꯥꯏꯞ ꯗ꯭ꯔꯤꯞꯀ ꯄꯥꯟꯕꯩ ꯇꯧꯔꯝꯃꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯏ ꯀꯨꯏꯔꯛꯑꯕꯅꯤꯅꯕ ꯂꯣꯏ ꯈꯪꯉꯛꯀꯅꯤꯗ ꯀꯨꯏꯔꯛꯑꯗꯤ ꯂꯣꯏꯅ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡꯒꯤ ꯃꯇꯝ ꯑꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯏꯊꯣꯛꯑꯒ ꯋꯥꯔꯤ ꯆꯥꯕ ꯐꯪꯉꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯁꯤꯖꯟ ꯐꯥꯔꯝ ꯍꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣ ꯍꯥꯔꯚꯦꯁꯇꯤꯡ ꯇꯧꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯂꯩꯒꯤ ꯐꯥꯔꯝ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯃꯄꯨꯅꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯗꯨ ꯃꯥꯒ ꯑꯝꯇꯪ ꯎꯅꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯊꯣꯏꯕ ꯂꯟ ꯏꯄꯤꯁꯣꯠ 5 ꯑꯣꯏꯗꯣꯏꯕꯀꯣ ꯕ꯭ꯔꯗꯔꯅ 5 ꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯁꯤꯒꯤ ꯐꯥꯔꯝꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯏꯟꯚꯦꯁ ꯀꯌꯥꯃꯨꯛꯀꯗꯤ ꯇꯧꯕꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ? ꯐꯥꯔꯝ ꯍꯧꯗꯣꯔꯛꯄꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩ ꯅꯨꯡ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯅꯨꯡ ꯊꯥꯕ ꯍꯧꯔꯛꯄꯁꯤꯗꯤ 2020ꯗꯒꯤꯅꯦꯕꯀꯣ ꯑꯍꯥꯟꯕ ꯂꯩ ꯊꯥꯔꯝꯗꯦ 2020ꯗꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦ ꯏꯟꯚꯦꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯟꯒꯤ ꯈꯥꯏꯗꯣꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯆꯍꯤꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯃꯔꯣꯟ ꯁꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯩꯇꯕ ꯁꯤꯖꯟ ꯑꯣꯏꯅ ꯆꯠꯄꯅꯦꯕ ꯊꯥ ꯇꯔꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯍꯥꯟꯕ ꯌꯥꯝ ꯊꯥꯗꯕꯅꯤꯅ ꯏꯟꯚꯦꯁ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯊꯥꯔꯒꯅ ꯌꯥꯝ ꯇꯧꯔꯦ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯗꯣꯛꯈꯤꯕꯗ ꯇꯧꯕꯗꯤ 2 ꯂꯥꯈ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕꯤ ꯑꯦꯃꯥꯎꯟꯗꯣ ꯑꯃꯨꯛꯇ ꯄꯨꯂꯞ ꯆꯪꯕ ꯅꯠꯇꯦꯕ ꯈꯔ ꯅꯣꯡꯃꯒꯤ ꯈꯨꯂꯪ ꯑꯃꯅꯦ ꯁꯨꯝ ꯆꯪꯕꯅꯤꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯄꯥꯕꯗꯤ ꯐꯖꯅꯗꯤ ꯄꯥꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯔꯛꯈꯤꯕꯅꯦ ꯃꯊꯪ ꯑꯗꯨꯗꯤ ꯌꯥꯝ
ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯔꯝꯃꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯁꯨ ꯆꯥꯎꯊꯣꯛꯆꯔꯤꯅꯦꯕ ꯊꯕꯛ ꯂꯩꯇꯦ ꯊꯕꯛ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯐꯪꯗꯦꯅ ꯍꯥꯏꯕꯩ ꯃꯍꯨꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐꯩꯌꯦ ꯕ꯭ꯔꯗꯔꯒꯤ ꯑꯗꯣ ꯕ꯭ꯔꯗꯔꯒꯤ ꯃꯤꯡꯁꯦ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯥꯏꯗꯦꯝ ꯃꯤꯂꯟ ꯀꯧꯋꯦꯕ ꯑꯩ ꯂꯩꯐꯝꯅ ꯀꯕꯣꯛꯆꯤꯡꯗ ꯀꯕꯣꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯈꯥ ꯂꯩꯀꯥꯏ ꯁꯤꯡꯁꯦ ꯐꯥꯝ ꯇꯧꯔꯤꯁꯤꯅꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯅꯤꯡ ꯑꯣꯏꯔꯒ ꯂꯧꯀꯣꯟꯁꯤꯕꯨꯗꯤ ꯑꯗꯨꯝ ꯑꯍꯜ ꯂꯃꯟ ꯍꯪꯉꯣꯏꯄꯥꯠ ꯍꯩꯀꯣꯟꯅ ꯍꯥꯏꯅꯩꯕ ꯍꯪꯉꯣꯏꯄꯥꯠ ꯍꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯪꯅꯩ ꯑꯩꯈꯣꯏꯁꯨ ꯕ꯭ꯔꯗꯔꯒꯤ ꯐꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛꯇ ꯀꯗꯥꯏ ꯆꯠꯂꯨꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯋꯥꯅ ꯂꯥꯛꯆꯔꯤꯅꯦꯕ ꯑꯗꯨꯒ ꯃꯐꯝꯁꯦ ꯌꯧꯔꯀꯥꯟꯗ ꯑꯋꯥꯕꯁꯦ ꯂꯣꯏ ꯀꯥꯎꯈꯤꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯆꯟ ꯍꯥꯏꯐꯦꯠ ꯁꯤꯒꯤ ꯂꯩꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯃꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯩ ꯃꯃꯤꯡꯁꯦꯀꯣ ꯃꯈꯟꯕꯨꯗꯤ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗ ꯃꯥꯏ ꯄꯥꯛꯄ ꯂꯩ ꯑꯗꯩ ꯄꯥꯛꯇꯕ ꯍꯥꯏꯗꯤ ꯑꯣꯏꯕ ꯑꯣꯏꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯂꯩꯁꯤꯗꯤ ꯃꯤꯛꯁꯅꯦꯕ ꯑꯩꯅ ꯊꯥꯏꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏꯌꯦꯜꯅꯦꯕ ꯑꯩ ꯀꯩꯝꯇ ꯅꯣꯂꯦꯖ ꯌꯥꯎꯔꯒ ꯇꯧꯕ ꯊꯕꯛ ꯅꯠꯇꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯇꯧꯕ ꯄꯥꯝꯃꯦꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯕꯁꯤꯡꯗꯣ ꯃꯇꯧ ꯇꯝꯕꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯂꯣꯏ ꯍꯥꯠꯇꯣꯛꯅꯔꯛꯄ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯁꯨꯝ ꯊꯤꯕꯗ ꯁꯤꯒꯤ ꯂꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯪꯉꯛꯄꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯖꯅ ꯐꯨꯜꯐꯤꯜ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯤ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯕꯁꯦ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩ ꯂꯩ ꯃꯈꯜ 9-10ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯊꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯂꯩꯁꯦ ꯃꯥꯏ ꯄꯥꯛꯄꯁꯨ ꯌꯥꯎꯋꯤ ꯐꯖꯅ ꯁꯥꯠꯄ ꯍꯧꯕꯁꯨ ꯑꯣꯏꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯁꯦ ꯑꯍꯥꯟꯕꯅꯤꯅ ꯑꯩꯅ ꯊꯥꯕ ꯃꯇꯝ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯗ ꯀꯩꯗ ꯑꯗꯒꯤ ꯈꯔ ꯑꯁꯣꯏꯕ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯕ ꯈꯪꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅ ꯁꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯈꯪꯉꯛꯄꯅꯦꯕꯀꯣ ꯁꯣꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯊꯪ ꯇꯧꯕꯗꯗꯤ ꯐꯖꯅꯗꯤ ꯉꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯃꯥꯏ ꯄꯥꯛꯄ ꯌꯥꯎꯔꯤꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯒꯦ ꯑꯗꯨꯒ ꯑꯇꯩ ꯃꯥꯏ ꯄꯥꯛꯇꯕꯁꯤꯡꯁꯤꯗꯤ ꯑꯣꯏꯔꯣꯏꯁꯦ ꯌꯥꯏ ꯑꯩꯅ ꯊꯥꯕ ꯖꯒꯥꯗꯨꯗꯤ ꯂꯩ ꯁꯣꯅꯥꯀꯟꯁꯤꯅ ꯃꯈꯟ ꯇꯣꯉꯥꯟꯈ꯭ꯔꯦ ꯑꯗꯣ ꯁꯤꯗꯤ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯦꯕ ꯈꯔ ꯑꯗꯨ ꯁꯤꯖꯟ ꯈꯔ ꯁꯣꯏꯕꯒ ꯊꯥꯗꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯑꯩꯅ ꯅꯣꯂꯦꯖ ꯑꯝꯇ ꯌꯥꯎꯗꯕꯤ ꯏꯁꯥ ꯏꯇꯣꯝꯇ ꯍꯣꯠꯅꯔꯒ ꯇꯧꯒꯦ ꯈꯜꯂꯒ ꯇꯧꯕ ꯄꯣꯠꯅꯤꯅ ꯈꯔꯁꯨ ꯌꯥꯎꯋꯤ ꯁꯦꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯄꯤꯗꯕꯒꯗꯤ ꯌꯥꯎꯗꯕ ꯄꯤꯗꯕ ꯈꯣꯠꯄꯁꯦ ꯂꯩꯗꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯁꯥꯠꯂꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩ ꯕꯣꯀꯦ ꯅꯨꯡ ꯁꯦꯝꯕ ꯑꯗꯒꯤ ꯑꯗꯨꯝꯕ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯑꯩ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯄ ꯈꯣꯠꯄ ꯑꯩ ꯀꯩꯝꯇ ꯎꯗ꯭ꯔꯤꯕ ꯑꯩ ꯍꯧꯖꯤक ꯎꯔꯤꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯩꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯇꯨꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯍꯣꯠꯅꯕꯅꯦ ꯁꯤꯗ ꯑꯩ ꯄ꯭ꯔꯣꯐꯤꯠ ꯂꯩꯇ ꯌꯥꯗꯦ ꯑꯗꯒꯤ ꯑꯩ ꯃꯥꯔꯀꯦꯠꯀꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯈꯤꯕ ꯅꯠꯇꯦꯕ ꯁꯦꯡꯅ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯄꯥꯝꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯥꯏꯅ ꯊꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯅꯥꯔꯩꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯠꯄ ꯎꯏꯌꯦꯕꯀꯣ ꯁꯅꯥꯔꯩꯁꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯁꯦ ꯁꯤꯖꯟ ꯂꯣꯏꯔꯀꯥꯟꯗ ꯀꯃꯥꯏꯅꯒꯗꯤ ꯃꯥꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯁꯅꯥꯔꯩꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯁꯅꯥꯔꯩꯁꯦ ꯑꯩ 2021ꯗꯒꯤ ꯊꯥꯔꯛꯄꯅꯦꯕꯀꯣ 2021ꯗꯒꯤ ꯊꯥꯔꯛꯄꯁꯦ ꯑꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯤ ꯈꯪꯗꯦ ꯐꯥꯝꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯒꯨꯝꯕ ꯇꯥꯕ ꯄꯣꯠ ꯑꯇꯩ ꯁꯅꯥꯔꯩ ꯈꯣꯠꯂꯦ ꯍꯥꯏꯌꯦꯅ ꯁꯅꯥꯔꯩꯁꯦ ꯁꯨꯝ ꯊꯥꯔꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯇꯤꯟꯒꯤ ꯀꯥꯟꯅꯕ ꯆꯥꯕꯗꯤ ꯌꯥꯝ ꯀꯣꯟꯅꯗꯕꯅꯤꯅ ꯄꯥꯛꯇꯛꯅꯅ ꯌꯣꯟꯕꯗꯤ ꯂꯩꯇꯦ ꯂꯥꯏꯇꯤꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯥꯛ ꯁꯟꯅꯗꯤ ꯊꯥꯗꯦ ꯃꯥꯔꯀꯦꯠꯁꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯈꯪꯕ ꯅꯨꯡꯉꯥꯏꯕ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯄꯥꯝꯕꯁꯨ ꯌꯥꯎꯋꯤ ꯈꯔ ꯊꯥꯔꯕꯅꯤꯅ ꯈꯔ ꯆꯍꯤ ꯈꯨꯗꯤꯡ ꯂꯦꯞꯇꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔ ꯑꯗꯨꯃꯥꯏꯅ ꯊꯥꯔ ꯂꯥꯛꯄ ꯐꯖꯩꯌꯦ ꯎꯕꯗ
ꯂꯩꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯊꯥꯕꯅꯤꯅꯀꯣ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝꯗꯁꯨ ꯚꯤꯖꯤꯇꯦꯕꯜꯒꯤꯁꯨ ꯎꯏꯌꯦꯕꯀꯣ ꯑꯁꯤꯒꯤꯗꯤ ꯒꯥꯔꯗꯦꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯅꯥ ꯃꯥꯅꯦ ꯑꯩꯒꯤꯅꯦ ꯑꯗꯨꯝ ꯚꯤꯖꯤꯇꯦꯕꯜꯁꯦ ꯍꯥꯟꯅ ꯚꯤꯖꯤꯇꯦꯕꯜ ꯉꯥꯛ ꯇꯧꯔꯝꯕꯅꯦ ꯑꯗ ꯃꯇꯝꯗ ꯁꯦꯡꯅ ꯐꯥꯝ ꯇꯧꯔꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯩꯁꯦ ꯁꯤꯃꯤꯂꯣꯟ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯏꯟꯀꯝꯗꯣ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯕꯁꯨ ꯀꯧꯗꯦ ꯑꯗꯒꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯄꯨꯕ ꯉꯝꯃꯣꯏ ꯃꯌꯥꯝ ꯁꯣꯟꯊꯔꯛꯑꯅꯤ ꯁꯤꯃꯤꯂꯣꯟ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯁꯦ ꯍꯤꯡꯕꯗ ꯋꯥꯏꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯛꯄꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯊꯣꯏꯗꯣꯛꯅꯗꯤ ꯊꯥꯕ ꯀꯣꯕꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯅ ꯏꯟꯖꯥꯡ ꯅꯥꯄꯤꯒ ꯑꯗꯨꯝꯕꯗꯗꯤ ꯐꯣꯀꯁ ꯇꯧꯗꯦ ꯑꯗꯨꯗꯤ ꯕ꯭ꯔꯗꯔꯅ ꯂꯣꯏꯅ ꯃꯤꯗꯤ ꯊꯝꯗꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯒꯔꯖꯅꯤꯌꯥ ꯑꯗꯒꯤ ꯁꯤꯂꯣꯁꯤꯌꯥ ꯀꯥꯏꯅ ꯒꯝꯂꯥ ꯂꯩꯅꯦ ꯑꯁꯦꯡꯕꯗꯤ ꯃꯣꯏꯁꯦ ꯒꯝꯂꯥꯗ ꯀꯩꯗ ꯁꯦꯝꯒꯗꯕꯅꯤ ꯑꯩꯅ ꯁꯤꯁꯦ ꯆꯥꯔ ꯑꯣꯏꯅ ꯒꯝꯂꯥꯗ ꯁꯦꯝꯃꯒ ꯌꯣꯟꯒꯦ ꯈꯣꯠꯀꯦ ꯇꯧꯕꯗ ꯑꯩꯁꯦ ꯁꯣꯝꯗ ꯊꯕꯛ ꯑꯇꯩꯁꯨ ꯌꯥꯝꯁꯤꯜꯂꯛꯄ ꯑꯗꯒꯤ ꯁꯣꯝꯗ ꯆꯥꯔ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯅ ꯀꯩꯅ ꯆꯥꯊꯣꯛꯇꯅ ꯃꯥꯡꯕ ꯈꯔ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯖꯒꯥꯁꯦ ꯀꯣꯟꯅꯗꯕ ꯑꯩꯅ ꯐꯤꯜꯗ ꯑꯗꯨꯝ ꯊꯥꯖꯤꯟꯕꯅꯦꯕꯀꯣ ꯑꯩꯅ ꯒꯝꯂꯥꯒꯨꯝꯕ ꯁꯦꯝꯃ ꯌꯣꯟꯒꯦ ꯇꯧꯔꯝꯕꯗꯨꯁꯨ ꯊꯕꯛ ꯃꯌꯥꯝ ꯌꯥꯝꯕꯒꯤ ꯉꯝꯃꯛꯇꯕ ꯃꯇꯥꯡ ꯌꯥꯝ ꯇꯥꯏꯃꯤꯡ ꯌꯥꯝꯅ ꯋꯥꯕ ꯃꯇꯥꯡ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯐꯤꯜꯗ ꯁꯨꯝ ꯊꯥꯖꯤꯜꯂꯒ ꯀꯃꯥꯏꯅ ꯁꯥꯠꯂꯤ ꯐꯤꯜꯗꯗꯤ ꯉꯝꯕ ꯉꯝꯗꯕ ꯌꯦꯡꯒꯦꯅ ꯑꯗꯨꯝ ꯃꯈꯟ ꯊꯥꯖꯤꯜꯂꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯤꯁꯦ ꯌꯥꯝ ꯐꯖꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯦ ꯀꯣꯏꯕ ꯂꯥꯛꯄꯒꯨꯝꯕ ꯇꯧꯒꯦ ꯀꯥꯏꯅꯒ ꯄꯥꯎꯒꯗꯤ ꯐꯥꯎꯔꯛꯀꯗ꯭ꯔꯥ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯩ ꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯐꯥꯝ 2020ꯗ ꯇꯧꯔꯛꯄꯁꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯑꯗꯨꯝ ꯐꯤꯜꯗ ꯂꯥꯛꯑꯒ ꯂꯩꯕꯤꯕꯅ ꯑꯌꯥꯝꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯤ ꯐꯖꯅ ꯂꯥꯛꯑꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯖꯟꯁꯤꯗ ꯑꯗꯨꯝ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯂꯩꯕ ꯂꯥꯛꯄ ꯂꯩ ꯁꯅꯥꯔꯩꯒꯨꯝꯕ ꯂꯥꯏꯒꯤ ꯀꯩꯒꯤ ꯈꯠꯅꯕ ꯂꯩꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯅ ꯁꯦꯡꯅ ꯃꯤ ꯂꯥꯛꯄ ꯈꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯑꯁꯥꯗꯗꯤ ꯇꯧꯕꯅꯤ ꯑꯗꯣ ꯍꯟꯗꯛꯁꯤ ꯈꯔ ꯁꯣꯏꯕ ꯈꯣꯠꯄ ꯂꯩꯕꯁꯤꯅ ꯑꯩ ꯊꯣꯏꯗꯣꯛꯅ ꯃꯤ ꯂꯥꯛꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝꯕꯒꯤ ꯂꯥꯛꯎ ꯈꯣꯠꯂꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯂꯥꯛꯅꯕꯒꯤ ꯑꯗꯨꯝꯕꯒꯤ ꯁꯤꯟꯕ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯑꯁꯣꯝꯗꯁꯨ ꯂꯥꯛꯑ ꯃꯊꯛꯇꯁꯨ ꯂꯩ ꯕ꯭ꯔꯗꯔꯒꯤꯁꯤꯒꯤ ꯐꯥꯝ ꯇꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯁꯦ ꯄꯥꯛꯄ ꯆꯥꯎꯕꯒꯤ ꯆꯥꯡꯁꯦ ꯀꯌꯥꯃꯨꯛꯅ ꯀꯣꯟꯅꯅꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯝꯒꯤꯕꯨꯗꯤ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯊꯕꯛꯇꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯦ ꯑꯩꯅ ꯁꯤ ꯂꯧ ꯄꯔꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯁꯥ ꯃꯔꯤ ꯁꯤꯗꯩꯁꯤꯗ ꯇꯧꯖꯔꯤ ꯍꯦꯟꯅ ꯄꯥꯛꯊꯣꯔꯛꯀꯦꯅꯗꯤ ꯈꯟꯕꯤꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯕ ꯄꯥꯛꯊꯣꯛꯄꯒꯤ ꯄ꯭ꯂꯥꯟꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯄꯥꯛꯊꯣꯛꯄꯁꯦ ꯂꯝꯁꯦ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯐꯅ ꯄꯥꯛꯊꯣꯛꯅꯤꯡꯉꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯂꯩꯁꯦ ꯂꯧꯅꯤꯡꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯝꯕ ꯐ꯭ꯔꯦꯁ ꯂꯧꯅꯤꯡꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤꯕ ꯅꯀꯂꯤ ꯂꯧꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯤ ꯀꯃꯥꯏꯅ ꯑꯣꯔꯗꯔꯁꯦ ꯀꯃꯥꯏꯅ ꯂꯧꯅꯤ ꯀꯃꯥꯏꯅ ꯑꯝꯇꯪ ꯃꯤꯉꯣꯟꯗ ꯃꯥꯔꯀꯦꯠꯇ ꯐꯪꯕꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯂꯩꯁꯦ ꯑꯩꯈꯣꯏ ꯂꯂꯣꯟꯕꯤ ꯂꯩꯌꯦꯕꯀꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯕꯖꯥꯔꯗ ꯀꯩꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯀꯠꯅꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯁꯨꯝ ꯌꯣꯜꯂꯛꯄꯒꯤ ꯃꯥꯅꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯐꯥꯝꯗ ꯂꯥꯏ ꯇꯤꯟ ꯀꯠꯄ ꯈꯣꯠꯄꯒꯤ ꯂꯧꯖꯒꯦ ꯑꯗꯨꯝ ꯂꯥꯛꯑꯒ ꯐꯦꯁꯇꯣꯟ ꯍꯦꯛꯑꯒ ꯑꯗꯒꯤ ꯑꯗꯨꯝ ꯂꯧꯖꯩ ꯂꯥꯛꯏꯕ ꯃꯤꯗꯨꯅ ꯃꯈꯨꯠꯅ ꯑꯗꯨꯝ ꯆꯠꯀꯗꯕ ꯆꯥꯎꯈꯠꯄ ꯃꯥꯡꯖꯤꯟ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯁꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯁꯤꯡꯗꯣ ꯑꯝꯇꯪ ꯃꯃꯤꯡꯗꯣ ꯃꯥꯟꯅꯕ꯭ꯔꯥ ꯅꯝꯅꯤꯡ ꯍꯥꯏꯗꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯂꯩꯕ ꯅꯝꯕꯒꯤ ꯑꯥꯏꯗꯤꯌꯥ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯃꯌꯥꯝꯗ ꯇꯧꯍꯟꯅꯤꯡꯕ ꯀꯥꯟꯅꯗꯧꯕ ꯊꯕꯛ ꯉꯝꯖꯕꯒꯤ ꯚꯤꯗꯤꯑꯣꯗ ꯐꯥꯔꯁꯇꯤ ꯀꯌꯥ ꯄꯤꯗꯦꯕꯀꯣ ꯈꯔ ꯊꯥꯒꯠꯄ ꯌꯥꯗꯕ ꯑꯩꯅ ꯃꯌꯥꯝꯗ ꯌꯣꯟꯅꯤꯡꯕ ꯍꯥꯏꯕꯅ ꯑꯗꯨꯝꯕ ꯊꯕꯛ ꯁꯪꯀꯥꯟꯗ
ꯎꯕ ꯃꯇꯝꯗꯁꯨ ꯕ꯭ꯔꯗꯔꯁꯦ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯤꯗꯨꯗ ꯌꯨꯝ ꯄꯥꯟꯕꯤꯔꯦ ꯄꯥꯈꯪ ꯑꯣꯏ ꯄꯥꯟꯗꯦ ꯀꯔꯝꯕ ꯆꯍꯤꯗꯗꯤ ꯌꯨꯝ ꯄꯥꯟꯒꯦꯅ ꯈꯟꯕꯤꯔꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯇꯧꯒꯦ ꯈꯟꯕ ꯈꯔ ꯂꯩꯔꯤ ꯁꯤꯁꯦ ꯃꯥꯏ ꯄꯥꯛꯑꯒ ꯈꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯗꯔꯅ ꯀꯌꯥ ꯏꯅꯥꯎ 5 ꯁꯨꯏꯕꯀꯣ ꯑꯩꯅ 3 ꯁꯨꯕ ꯑꯍꯥꯟꯕ ꯂꯩꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛ ꯄꯨꯡ 9:30 ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯂꯩꯔꯒꯅ ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ 11 ꯁ꯭ꯋꯥꯏꯐꯥꯎ ꯑꯗ ꯂꯩꯌꯦꯕ ꯑꯩ ꯃꯃꯥꯒꯕꯨꯗꯤ ꯑꯗꯨꯝ ꯗꯦ ꯇꯥꯏꯝꯁꯦ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯊꯥꯔꯒ ꯄꯣꯊꯥꯔꯒ